ꯂꯩꯃꯥꯡ ꯍꯥꯏꯕꯗꯤ ꯂꯥꯏꯒꯤ ꯃꯃꯥꯡ ꯍꯥꯏꯕꯅꯦ ꯈꯨꯌꯨꯝ ꯂꯥꯏꯒꯤꯗꯤ ꯃꯥꯏꯀꯩ ꯁꯂꯥꯏ ꯂꯩꯇꯤꯌꯦ ꯃꯥꯏꯀꯩ ꯁꯂꯥꯏ ꯂꯩꯔꯤꯕꯗꯤ ꯇꯥꯏꯕꯪꯅꯦ ꯀꯔꯤꯒꯤ ꯃꯥꯏꯀꯩ ꯁꯂꯥꯏ ꯂꯩꯔꯝꯗꯕꯅꯣ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯗꯤ ꯄꯣꯛꯇꯦꯌꯦ ꯁꯤꯗꯦꯌꯦ ꯄꯣꯛꯇ ꯁꯤꯗꯕꯅꯤꯅ ꯁꯃꯨ ꯍꯛꯆꯥꯡ ꯄꯥꯟꯗꯦꯌꯦ ꯁꯃꯨ ꯍꯛꯆꯥꯡ ꯄꯥꯟꯗꯕꯅꯤꯅ ꯃꯈꯣꯏꯒꯤꯗꯤ ꯃꯃꯥꯡ ꯃꯇꯨꯡ ꯅꯥꯀꯟ ꯀꯔꯤꯝ ꯂꯩꯇꯦꯕ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯃꯇꯨꯡ ꯍꯥꯏꯕ ꯂꯩꯇꯦꯗꯅ ꯁꯨꯃꯥꯏꯅ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯥꯏꯁꯪ ꯑꯃ ꯁꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯂꯥꯏ ꯍꯔꯥꯎꯕꯒꯤꯗ ꯑꯩꯈꯣꯏꯅ ꯂꯝ ꯊꯣꯛꯄ ꯍꯥꯏꯗꯅ ꯑꯃ ꯇꯧꯏ ꯂꯩꯃꯥꯡ ꯊꯠꯄꯤꯒꯅꯨ ꯂꯩꯃꯥꯡ ꯊꯠꯄꯤꯒꯅꯨꯅ ꯂꯥꯎꯏ ꯂꯥꯏꯗꯤ ꯃꯐꯝ ꯈꯨꯗꯤꯡ ꯂꯩ ꯃꯃꯥꯡꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯤꯡꯒꯗꯒꯦ ꯍꯥꯏꯕ ꯃꯁꯤꯒꯤ ꯂꯩꯃꯥꯡꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯂꯥꯏꯒꯤ ꯃꯃꯥꯡꯁꯤ ꯍꯧꯔꯛꯐꯝꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯗ ꯂꯥꯏꯕꯨꯡꯗꯅꯤ ꯂꯥꯏꯁꯪꯗꯅꯤ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝꯗ ꯂꯥꯏꯕꯨꯡꯗꯨꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯧ ꯂꯥ ꯊꯥꯔꯀꯥꯟꯗ ꯂꯥꯏ ꯍꯔꯥꯎꯕ ꯇꯧꯋꯦ ꯂꯥꯏꯕꯧ ꯂꯥ ꯊꯥꯔꯤꯕ ꯃꯐꯝꯗꯨꯗꯒꯤꯅ ꯃꯅꯨꯡꯗ ꯂꯥꯠꯂꯤꯕ ꯂꯥꯏꯗꯣ ꯃꯗꯨꯐꯥꯎꯒꯤ ꯃꯔꯛꯁꯦ ꯃꯁꯤꯕꯨ ꯂꯩꯃꯥꯡ ꯀꯧꯋꯦ ꯃꯔꯛꯇꯨꯗ ꯂꯥꯏꯕꯧ ꯂꯥ ꯊꯥꯔꯒ ꯂꯥꯏꯒꯤ ꯊꯕꯛ ꯇꯧꯔ ꯃꯇꯝꯗ ꯃꯗꯨꯗ ꯃꯔꯛꯇꯨ ꯊꯠꯅ ꯀꯅꯥꯁꯨ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯁꯨ ꯃꯥꯏꯕ ꯃꯥꯏꯕꯤ ꯐꯥꯎꯕ ꯂꯥꯟꯗꯦ ꯑꯗꯨꯗ ꯂꯥꯜꯂꯒ ꯆꯠꯄ ꯌꯥꯗꯦ ꯃꯔꯝꯗꯨꯅ ꯂꯩꯃꯥꯡ ꯍꯥꯏꯕꯗꯤ ꯃꯔꯝꯗꯤ ꯀꯩꯗꯧꯕꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯅꯨꯡꯗ ꯂꯥꯠꯂꯤꯕ ꯂꯥꯏꯗꯣ ꯃꯗꯨꯒꯤ ꯄꯥꯗꯝ ꯂꯥꯛꯑꯒ ꯃꯗꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯑꯒ ꯂꯥꯏꯕꯧ ꯂꯥ ꯇꯧꯔꯒ ꯃꯗꯨꯗ ꯁꯥꯟꯅꯕꯅꯤꯅ ꯃꯗꯨꯒꯤ ꯄꯔꯤꯡ ꯑꯃ ꯇꯤꯡꯉꯦꯕ ꯅꯨꯡꯗ ꯄꯥꯟꯗ ꯇꯤꯡꯕ ꯅꯠꯇꯕ ꯂꯥꯏꯒꯤ ꯄꯔꯝꯗ ꯑꯃ ꯇꯤꯡꯉꯒ ꯂꯩꯔꯤꯑꯕ ꯃꯗꯨ ꯊꯠꯄ ꯌꯥꯗꯦ ꯍꯥꯏꯕꯅꯦ ꯃꯗꯨ ꯊꯠꯂꯒꯗꯤ ꯂꯥꯏꯗ ꯂꯪꯖꯕ ꯊꯣꯛꯑꯦ ꯇꯧꯒꯅꯨ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯎꯃꯪ ꯂꯥꯏꯒꯤ ꯑꯩꯈꯣꯏꯅ ꯀꯣꯡꯕ ꯂꯝꯌꯦꯡꯕ ꯁꯥꯕꯜ ꯂꯝꯊꯣꯛꯄ ꯍꯥꯏꯗꯅ ꯊꯣꯛꯄꯁꯤꯗ ꯂꯩꯃꯥꯡ ꯊꯛꯀꯅꯨ ꯂꯩꯃꯥꯡ ꯊꯛꯀꯅꯨ ꯃꯃꯥꯡꯗ ꯃꯤꯅ ꯊꯠꯆꯜ ꯂꯩꯔꯒꯗꯤ ꯆꯠꯄꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯤ ꯂꯥꯏꯁꯪ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯤ ꯃꯌꯥꯝꯅ ꯂꯩꯁꯜꯂꯒꯗꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯈꯣꯏꯔꯝꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯕꯗꯨ ꯇꯧꯒꯅꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯂꯩꯃꯥꯡ ꯍꯥꯏꯕ ꯋꯥꯍꯩꯁꯤꯒꯤ ꯍꯦꯛ ꯍꯧꯔꯛꯐꯝꯗꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯂꯥꯏꯕꯨꯡꯒꯤ ꯂꯥꯏꯁꯪꯗꯨꯗ ꯂꯥꯠꯂꯤꯕ ꯂꯥꯏꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯧ ꯂꯥ ꯊꯥꯔꯤꯗꯨꯒ ꯑꯅꯤꯒꯤ ꯃꯔꯛꯇꯣ ꯃꯅꯨꯡꯗ ꯂꯥꯠꯂꯤꯕ ꯂꯥꯏ ꯑꯗꯨꯒꯤꯗꯤ ꯃꯃꯥꯡ ꯑꯣꯏꯔꯦꯗꯅ ꯑꯗꯨ ꯂꯩꯃꯥꯡ ꯀꯧꯋꯦ